ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯅꯥꯟꯅ ꯏꯇꯥꯎ ꯇꯣꯝꯕ, ꯑꯁ ꯀꯩꯅꯣ ꯀꯥꯔꯛꯑꯣ, ꯅꯪꯅ ꯂꯧꯗꯇ ꯂꯩ ꯀꯔꯤꯅꯣ? ꯄꯥꯈꯪꯅꯦ ꯍꯥꯏꯁꯦ ꯀꯥꯎꯔꯕ ꯅꯪꯕꯣ? ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯅꯝ ꯅꯝꯗꯅ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯇꯣꯝꯕꯅ ꯍꯣ ꯀꯔꯥꯏ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯂꯧ ꯀꯨꯝꯂꯤꯕꯁꯦ ꯍꯌꯦꯡ ꯆꯥꯛꯇꯣ ꯕꯣꯔꯥ ꯆꯥꯅꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯣ, ꯅꯪ ꯆꯥꯛꯇꯣ ꯕꯣꯔꯥ ꯆꯥꯔꯒ ꯌꯥꯔꯗ꯭ꯔꯣ? ꯅꯠꯇꯦ, ꯅꯪ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ? ꯑꯣ, ꯀꯣꯏꯅꯤꯡꯕ ꯅꯪ ꯀꯣꯏꯔꯨꯁꯨ ꯑꯧ, ꯑꯩꯗꯤ ꯀꯣꯏꯖꯅꯤꯡꯗꯦ꯫ ꯀꯣꯏꯅꯤꯡꯂꯁꯨ ꯃꯇꯝ ꯐꯪꯗꯦ ꯑꯩꯒꯤꯗꯤ꯫ ꯍꯌꯦꯡꯅꯦ ꯅꯨꯄꯤ ꯐꯪꯗꯗꯅ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯤꯡꯊꯣꯜꯗꯣ ꯁꯣꯏꯗꯅ ꯐꯪꯖꯅꯤꯍꯦ ꯏꯕꯣ ꯅꯪ꯫ ꯍꯣ ꯐꯪꯖꯔꯒꯦ, ꯑꯩ ꯐꯪꯖꯔꯒꯦ꯫ ꯑꯁ ꯏꯇꯥꯎ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯅꯪꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯈꯤꯇꯁꯨ ꯈꯜꯂꯨꯗ꯫ ꯂꯥꯛꯑꯣ ꯍꯥꯏꯃꯤ, ꯑꯁ꯭ꯋꯥꯏꯐꯥꯎ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯣ ꯈꯔ ꯆꯠꯄ꯭ꯔꯥ ꯌꯦꯡꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯈꯣꯏꯃꯨ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ꯫ ꯏꯁ ꯅꯪ ꯈꯛꯇꯔꯣ ꯈꯣꯏꯃꯨꯁꯤꯕꯣ ꯍꯥ? ꯇꯥꯅꯤꯡꯗꯦꯀꯣ, ꯊꯕꯛꯀꯁꯦ ꯉꯥꯏꯍꯥꯛꯇ ꯁꯨꯒꯦ ꯇꯧꯕꯁꯦ ꯑꯃꯨꯛ ꯌꯦꯠꯂꯦꯕꯁꯦ꯫ ꯍꯣ ꯅꯪꯅꯅꯦ ꯈꯣꯏꯃꯨ ꯑꯄꯠꯄ, ꯑꯗꯨꯒ ꯑꯩꯅꯅꯦ ꯈꯣꯏꯃꯨ ꯈꯣꯏꯔꯥꯕ, ꯈꯪꯉꯦꯗꯅ? ꯑꯗꯨꯅꯅꯦ ꯅꯪꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯁꯨ ꯅꯪꯗꯧꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣই꯫ ꯑꯁ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯅꯪꯕꯣ? ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯤꯁꯨꯕ꯫ ꯍꯣꯏ ꯂꯩꯔꯝꯃꯣ ꯉꯥꯛ ꯀꯥꯔꯛꯑꯒꯦ꯫ ꯍꯣ ꯑꯗꯨꯅꯤꯗꯅ, ꯂꯥꯛꯑꯣ ꯁꯠ꯫ ꯍꯣꯏꯍꯦ, ꯉꯥꯏꯉꯝꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯈꯤꯁꯤ, ꯐꯤꯔꯣꯜꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯉꯛꯈꯤꯒꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯊꯤꯕ ꯆꯠꯂꯤꯕꯁꯦ ꯑꯩꯒꯤꯅꯦ, ꯑꯩꯒꯤ꯫ ꯑꯗꯨ ꯃꯣꯠꯁꯅꯨ ꯀꯩꯅꯣ ꯅꯪꯗꯤ? ꯍꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗꯣ ꯑꯣꯟꯊꯣꯛꯅ꯫ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ, ꯃꯤ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯊꯣꯛꯄꯗꯕꯨ ꯂꯩꯈꯣꯝꯕꯨ ꯂꯩꯅꯥꯡꯕꯨ ꯐꯖꯔꯤꯕꯁꯤꯕꯣ? ꯑꯗꯨ ꯅꯀꯣꯛꯇꯣ ꯍꯧꯖꯤꯛꯇ ꯈꯜꯂꯛꯄ꯭ꯔꯥ ꯍꯥ? ꯈꯜꯂꯛꯄ꯭ꯔꯥꯕ? ꯉꯁꯥꯏ ꯃꯈꯩ ꯂꯧꯗꯨꯗ ꯂꯩꯕꯗ ꯅꯨꯄꯤꯅ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯕ, ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯎꯔꯝꯃꯗꯤ ꯏꯕꯣ ꯅꯪ ꯅꯨꯄꯤ ꯐꯪꯕꯩ ꯋꯥ ꯂꯩꯇꯦꯍꯦ꯫ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ, ꯆꯤꯟꯗꯤꯕ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯨꯅꯥꯟꯅ ꯑꯣꯏ ꯇꯨ ꯑꯥꯗꯩꯁꯦ ꯀꯅꯥꯅꯣ? ꯇꯨ ꯌꯦꯡꯉꯣ, ꯅꯣꯏ ꯉꯥꯎꯖꯕꯤꯁꯤꯁꯨ ꯌꯥꯎꯔꯛꯏꯌꯦ꯫ ꯇꯣꯝꯕꯅ ꯑꯁ ꯆꯠꯊꯣꯏ, ꯉꯥꯎꯖꯕꯤ ꯀꯥꯏꯅ ꯑꯩ ꯉꯥꯎꯗꯦꯀꯣ, ꯃꯥꯅ ꯃꯊꯧ ꯂꯩꯇꯗꯅ ꯉꯥꯎꯖꯔꯛꯄꯩ ꯋꯥꯅꯤ꯫ ꯑꯩ ꯅꯨꯄꯤ ꯅꯍꯥꯒꯤ ꯋꯥꯈꯜꯒꯅꯦ ꯑꯃꯠꯇ ꯆꯪꯗꯦ꯫ ꯃꯨꯅꯥꯟꯅ ꯑꯣ, ꯅꯪ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯧꯗ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯉꯔꯣꯏ꯫ ꯅꯪ ꯂꯧꯒꯦꯔ ꯂꯧꯍꯧꯔꯣ, ꯃꯁꯥꯅ ꯁꯨꯛ ꯌꯥꯝ ꯄꯥꯝꯖꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ, ꯅꯔꯥꯏꯕꯛꯇꯤ ꯐꯈ꯭ꯔꯦꯍꯦ ꯅꯪꯁꯦ꯫ ꯇꯣꯝꯕꯅ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯇꯜꯂꯨꯅꯨ, ꯑꯩ ꯀꯧꯒꯦ꯫ ꯍꯥꯏ ꯀꯧꯔꯨꯅꯨ, ꯍꯩꯄꯥ ꯁꯥꯔꯨꯅꯨ, ꯅꯪꯅ ꯑꯃꯨꯛ ꯌꯥꯝ ꯄꯥꯝꯖꯕ ꯇꯥꯈꯤꯅꯦ ꯑꯃꯨꯛ꯫ ꯏꯇꯥꯎ ꯅꯪ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨꯀꯣ, ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯏꯆꯜꯁꯤꯡ ꯀꯗꯥꯏ ꯆꯠꯇꯣꯏꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯀꯦꯅ ꯃꯧꯅ ꯂꯥꯛꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯅ ꯇꯥ ꯇꯣꯝꯕ ꯊꯤꯔꯛꯄꯅꯦ꯫ ꯇꯣꯝꯕꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯤꯕꯤꯔꯤꯕ? ꯂꯦꯝꯕꯤꯅ ꯊꯤꯔꯤꯅꯤ ꯀꯩꯅꯣ, ꯊꯤꯕ ꯌꯥꯗ꯭ꯔꯣ? ꯈꯣꯏꯃꯨꯅ ꯂꯩꯔꯥꯡ ꯂꯩꯕ ꯃꯐꯝ ꯊꯤꯔꯛꯇ꯭ꯔꯕꯅꯤꯅ ꯂꯩꯔꯥꯡ ꯃꯈꯣꯡꯅ ꯊꯨꯡꯅ ꯂꯥꯛꯄ ꯇꯥꯕ꯫ ꯃꯨꯅꯥꯟꯅ ꯆꯨꯝꯃꯤ, ꯑꯗꯨꯅꯤ ꯈꯔ ꯉꯥꯡꯉꯨ ꯏꯕꯦꯝꯃ, ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯂꯧꯗꯇ ꯂꯩ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯂꯧꯐꯝꯗꯒꯤꯅꯦ ꯀꯧꯈꯠꯂꯛꯂꯤꯕꯅꯤ, ꯄꯥꯈꯪ ꯃꯥꯟꯗ꯭ꯔꯦꯕ ꯃꯁꯥꯁꯤ꯫ ꯑꯁ ꯌꯥꯔꯦꯗ ꯇꯣꯛꯑꯣ, ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯂꯩꯇꯗꯧꯅ꯫ ꯑꯗꯨꯒꯅꯦ ꯂꯦꯝꯕꯤ, ꯅꯪꯁꯨ ꯀꯩ ꯀꯥꯟꯅꯗꯒꯦ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯏꯆꯟꯕꯤꯅ ꯀꯩꯅꯣ ꯇꯥꯇꯣꯝꯕꯒꯤ ꯏꯇꯥꯁꯤꯗꯤ ꯃꯤ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯛꯏꯁꯦ ꯅꯨꯡꯁꯤꯒꯦꯗꯤ ꯂꯩꯇꯗꯅ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ? ꯑꯩꯈꯣꯏ ꯏꯇꯥ ꯂꯦꯝꯕꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯁꯦ ꯀꯔꯤꯃꯇ ꯈꯪꯕꯤꯗꯦ꯫ ꯃꯨꯅꯥꯟꯅ ꯍꯣꯏ ꯏꯕꯦꯝꯃ, ꯃꯁꯤ ꯉꯥꯎꯔꯕꯅꯤ, ꯉꯥꯎꯔꯕ꯫ ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯖꯔꯅꯤ, ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯁꯤ, ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ꯫ ꯇꯣꯝꯕꯅ ꯏꯇꯥꯎ ꯃꯨꯅꯥꯟ ꯀꯔꯤꯅꯣ? ꯑꯩꯕꯨ ꯂꯧꯗꯒꯤ ꯀꯣꯏꯔꯨꯁꯦꯅ ꯀꯧꯈꯠꯂꯛꯑꯒ
ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯊꯝꯃꯝꯃꯒ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯃꯣꯅꯥꯟꯅ ꯑꯣ ꯀꯣꯏꯕ ꯆꯠꯂꯨꯒꯗꯕꯗꯣ ꯃꯐꯝꯗꯨ ꯌꯧꯔꯒꯨꯝꯕꯅꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯆꯤꯛꯊꯅꯔꯨꯈꯤꯒꯦ ꯅꯪꯁꯨ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒ ꯋꯥꯔꯤꯗꯣ ꯅꯤꯡꯊꯤꯅ ꯁꯥꯟꯅꯍꯧꯔꯣ ꯑꯩ ꯆꯠꯂꯦꯍꯦ ꯏꯇꯥꯎ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯁ ꯃꯣꯅꯥꯟ ꯏꯆꯟꯕꯤꯒ ꯃꯥꯅ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯇꯣꯝꯕꯅ ꯂꯦꯝꯕꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯏꯁꯥꯁꯦ ꯂꯩꯈꯣꯝꯅ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯇꯥꯇꯣꯝꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯁꯦ ꯅꯪꯅꯗꯤ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯍꯣ ꯀꯅꯥꯒꯅ ꯁꯥꯟꯅꯍꯧꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯇꯨ ꯌꯦꯡꯉꯨ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤꯒ ꯑꯩꯕꯨ ꯅꯪꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥ ꯂꯩꯔꯗꯤ ꯅꯪ ꯑꯎꯕ ꯃꯤꯅ ꯅꯣꯛꯅꯕꯤꯖꯅꯤ ꯅꯣꯛꯅꯒꯦꯒꯩ ꯅꯣꯛꯅꯖꯁꯅꯨ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯃꯣꯠꯀꯦꯔꯥ ꯂꯩꯈꯣꯝ ꯇꯩꯒꯦꯔꯥ ꯃꯅꯝ ꯅꯝꯊꯤꯒꯦꯔꯥ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯦꯅꯦ ꯍꯣꯏ ꯃꯩꯊꯕꯤ ꯀꯩ ꯈꯪꯗꯕꯤ ꯅꯪꯕꯨ ꯑꯩꯅꯁꯨ ꯐꯅꯁꯨ ꯉꯥꯡꯂꯕꯅꯤ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯃꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯑꯥꯗ ꯅꯪꯗꯤ ꯑꯩ ꯂꯧꯗ ꯆꯠꯀꯦ ꯍꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥ ꯃꯅꯝ ꯁꯨꯠ ꯅꯝꯗꯅ ꯊꯤꯔꯕ꯭ꯔꯕ ꯅꯪ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯧ ꯀꯔꯤꯃꯠꯇ ꯁꯥꯎꯕꯤꯔꯣꯏ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯣꯏꯗ ꯆꯪꯉꯨꯕ ꯑꯗꯨꯗ ꯏꯃꯥꯅ ꯍꯥꯏꯗꯤ ꯏꯅꯦꯝꯄꯣꯛꯅꯅꯦ ꯅꯪ ꯂꯧꯗ ꯆꯠꯈꯤ ꯍꯥꯏꯔꯛꯄ ꯑꯗ ꯂꯥꯛꯏꯅꯦ ꯀꯩꯅꯣ ꯀꯌꯥꯗꯅꯣꯅꯦ ꯅꯪꯗꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯗꯨꯗ ꯍꯦꯛꯇ ꯆꯪꯉꯤꯕ ꯅꯪ ꯃꯉꯥꯏꯔꯦ ꯇꯧ ꯉꯝꯃꯤꯁꯦ ꯏꯁ ꯑꯗꯨꯒꯁꯨ ꯏꯅꯦꯝꯄꯣꯛ ꯀꯥꯏꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯀꯅꯤ ꯆꯠꯂꯣ ꯁꯥꯏꯗ ꯏꯁ ꯐꯨꯒꯦ ꯍꯥꯏꯔꯣ ꯁꯦ ꯐꯨꯕꯤꯔꯣꯁꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯑꯗꯤꯕ ꯅꯪ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯝꯃꯥꯏꯒꯗꯣ ꯑꯃꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯍꯥꯏꯕ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯪꯉꯣꯏ ꯍꯥꯏꯁꯤꯕꯣ ꯑꯣ ꯏꯅꯦꯝꯄꯣꯛꯅꯅꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯆꯪꯉꯤꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯗꯕꯩ ꯋꯥꯅꯤ ꯀꯌꯥꯗ ꯃꯃꯥꯏꯁꯦ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯣꯛꯇꯅꯒꯁꯨ ꯇꯧꯏꯅꯦ ꯑꯗꯨꯒ ꯏꯅꯦꯝꯄꯣꯛ ꯀꯥꯏꯅ ꯍꯥꯏ ꯃꯤꯡꯒꯧꯗꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯑꯣꯀꯣ ꯃꯤꯅ ꯇꯥꯔꯒ ꯅꯪꯁꯦ ꯑꯩꯅ ꯀꯣꯏꯔꯕꯣꯏ ꯈꯟꯈꯤꯅꯤ ꯑꯩ ꯅꯨꯄꯤꯒ ꯊꯤꯔꯣꯏꯀꯣ ꯑꯩ ꯍꯩꯅꯗꯦ ꯆꯨꯝꯅ ꯏꯅꯦꯔ ꯏꯟꯗꯣꯜꯂ ꯀꯧꯒꯦ ꯍꯥꯏꯔꯒ ꯀꯧ ꯑꯗꯨꯃꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯑꯃꯨꯛꯇꯪ ꯐꯨꯔꯗꯤ ꯅꯪ ꯏꯅꯥꯛꯇꯒ ꯂꯛꯅꯤꯡꯕ ꯀꯥꯏ ꯏꯁ ꯅꯪꯅ ꯑꯩ ꯐꯨꯗꯣꯏꯕ ꯍꯥ ꯅꯪꯅ ꯑꯩ ꯐꯨꯗꯣꯏꯅꯦꯕ ꯐꯨꯅ ꯅꯪꯅ ꯐꯨꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯁꯦ ꯐꯨꯔꯣꯁꯦ ꯃꯁꯥꯗꯨ ꯇꯣꯝꯕꯗ ꯈꯔ ꯂꯩꯁꯤꯟꯗꯨꯅ ꯐꯨꯔꯣ ꯍꯥꯏꯗꯅ ꯏꯪꯒꯤ ꯇꯧꯏ ꯃꯇꯧ ꯑꯗꯨ ꯇꯣꯝꯕꯗꯤ ꯑꯔꯣꯏꯕꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯪ ꯁꯣꯏꯔꯣꯏ ꯉꯁꯤ ꯃꯁꯤꯒꯤ ꯃꯨꯅꯥꯟ ꯍꯥꯏꯕꯁꯤꯅ ꯂꯣꯏ ꯊꯣꯛꯀꯜꯂꯤ ꯉꯥꯛꯇꯅꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯑꯉꯧꯕꯤꯅꯣ ꯑꯃꯒ ꯍꯦꯛ ꯊꯅꯝꯗꯅ ꯑꯩꯗꯤꯕ ꯍꯥꯏ ꯂꯦꯝꯕꯤꯌꯥ ꯆꯠꯂꯣ ꯅꯌꯨꯝꯗ ꯊꯦꯡꯖꯤꯜꯂꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ ꯅꯁꯛꯇꯣ ꯎꯔꯕꯅꯤꯅ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤꯀꯣ ꯅꯪ ꯌꯦꯡꯕ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯑꯩ ꯍꯩꯅꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯨꯄꯤꯅ ꯌꯥꯝ ꯂꯦꯝꯅ ꯂꯩ ꯅꯨꯄꯥꯅ ꯇꯥꯟꯅꯔꯛꯄ ꯉꯥꯏꯌꯨꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯪ ꯍꯦꯛ ꯆꯪꯂꯗꯅ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯅꯪꯅ ꯍꯔꯦ ꯅꯪꯅ ꯀꯣꯏꯔꯛꯄ ꯅꯪꯅ ꯊꯤꯔꯛꯄ ꯉꯥꯏꯔꯗꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗꯅ ꯇꯣꯛ ꯇꯥꯕ ꯁꯤ ꯐꯥꯎꯗ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯩ ꯎꯕ ꯐꯪꯂꯤꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯟꯇꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯅꯪ ꯊꯣꯛꯄ ꯉꯥꯡ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯂꯦꯝꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯦꯝꯕꯤꯅ ꯌꯥꯔꯦ ꯉꯁꯤꯗꯤ ꯆꯥ ꯈꯔ ꯆꯪꯂꯅꯤ ꯑꯁꯨꯛ ꯐꯖꯕ ꯅꯪꯁꯦ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯅꯪ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯗꯤ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤꯗ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯃꯇꯝꯗꯣ ꯁꯣꯏꯗꯅ ꯉꯥꯏꯒꯅꯤ ꯑꯩꯅ ꯂꯦꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕ ꯃꯌꯨꯝꯗ ꯁꯥꯎꯔꯪ ꯃꯥꯏꯔꯪ ꯇꯧꯗꯨꯅ ꯃꯐꯤ ꯀꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯅꯐꯤꯒ ꯀꯟꯗꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒ ꯈꯠꯅꯔꯛꯄ꯭ꯔꯣ ꯃꯥ ꯑꯩꯈꯣꯏ ꯁꯤꯗ ꯀꯅꯥ ꯂꯥꯛꯑꯝꯃꯦ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ ꯀꯅꯥꯁꯨ ꯂꯥꯛꯇꯦꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯍꯥꯏꯕ ꯃꯥ ꯀꯅꯥꯁꯨ ꯂꯥꯛꯇꯅ ꯃꯤꯅ ꯍꯦꯛꯇ ꯑꯩ ꯂꯧꯗ ꯆꯠꯈꯤ ꯈꯪꯕ ꯅꯠꯇꯦ ꯍꯩꯃꯥ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯍꯥꯏꯕꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯃꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯂꯦꯝꯕꯤꯅ ꯑꯩ ꯂꯧꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯍꯩꯃꯥ ꯂꯦꯝꯕꯤꯒꯤ ꯋꯥ ꯑꯣꯏꯔꯦ ꯅꯠꯇꯦ ꯃꯥꯕꯨ ꯂꯧꯐꯝꯗꯒ ꯂꯥꯛꯑꯝꯕ꯭ꯔꯥꯕ
ꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯝꯃꯦ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤꯗꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯂꯩꯁꯥꯕꯤꯅꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ ꯃꯥꯜꯂꯦ ꯍꯩꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨꯅꯦ ꯃꯥꯗꯤ ꯁꯤꯗꯁꯨ ꯂꯥꯛꯑꯝꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯗ ꯇꯣꯏꯅ ꯂꯩꯒꯟꯕꯗꯨꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯅ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯑꯗꯨꯛꯅ ꯐꯤ ꯀꯟ ꯀꯩ ꯁꯥꯎꯔꯤꯗꯨꯕꯣ ꯍꯥꯏ ꯅꯁꯛ ꯊꯤꯖꯤꯟꯅꯕꯅꯤ ꯀꯥꯟꯅꯗꯕꯅꯤꯀꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯗꯣ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯏꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯁꯤꯔ ꯐꯥꯎ ꯈꯜꯂꯤꯕꯅꯤꯅꯦ ꯑꯣꯏꯍꯧꯔꯦ ꯏꯃꯥ ꯅꯪ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯕ ꯃꯤꯗꯥ ꯑꯣꯏꯗꯦꯕ ꯍꯩꯃꯥ ꯃꯥꯅ ꯅꯪꯒꯤ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯃꯒꯦ ꯅꯪꯅ ꯑꯗꯨꯛ ꯍꯩꯅꯗꯦ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥꯏ ꯀꯥꯟꯅꯗꯕꯗꯀꯣ ꯏꯃꯥꯗ ꯀꯣꯛ ꯁꯥꯍꯟꯒꯅꯨ ꯍꯣꯏ ꯏꯃꯥ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯀꯣꯛ ꯆꯥꯛꯄꯗꯧꯅ ꯇꯧꯏ ꯃꯗꯨ ꯅꯨꯄꯥꯕꯨ ꯀꯩꯊꯤꯒ ꯊꯤꯅꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯕꯒꯁꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯅ ꯁꯦꯟꯅꯃꯟꯗꯅ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯗꯕ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯝꯗꯅ ꯀꯣꯏꯈꯤꯗꯧꯔꯦꯗꯅ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯕꯛ ꯁꯪꯗꯅ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯇꯧꯔꯤꯅꯣ ꯍꯥꯏ ꯂꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯃꯁꯥꯅ ꯑꯣꯏꯅ ꯂꯥꯛꯆꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯗꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯕ ꯀꯥ ꯍꯩ ꯑꯣ ꯑꯩꯗꯤꯅꯦ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯖꯅꯤꯡꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯅꯨꯄꯤꯁꯤꯡꯁꯦ ꯖꯝꯇꯧ ꯉꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯍꯩꯃꯥ ꯑꯗꯣ ꯂꯦꯝꯕꯤꯗꯤ ꯑꯩꯈꯣꯏꯗ ꯆꯪꯉꯛꯇꯦꯗꯅ ꯃꯥꯅ ꯁꯨꯝ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯔꯤꯗꯨꯅ ꯍꯦꯟꯅ ꯇꯧꯉꯛꯈ꯭ꯔꯦ ꯍꯣꯏ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗꯗꯤ ꯍꯦꯛꯃ ꯀꯧꯏ ꯏꯃꯥꯁꯨ ꯃꯥꯅꯅꯦ ꯏꯃꯥꯒꯤ ꯌꯥꯝ ꯈꯟꯕꯤꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯐꯝ ꯐꯝꯃꯤꯕ ꯑꯩꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯏꯃꯥ ꯀꯔꯤ ꯋꯥꯠꯂꯤ ꯏꯃꯥꯒꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯀꯔꯤ ꯁꯦꯠꯅꯤꯡꯉꯤ ꯑꯗꯒꯤ ꯅꯁꯥ ꯅꯥꯍꯟꯒꯅꯨꯒ ꯌꯥꯝ ꯍꯥꯏꯈ꯭ꯔꯖꯥꯠꯅꯤ ꯐꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯏꯆꯥꯇꯅꯤ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯐꯔꯒ ꯑꯃꯗ ꯁꯦꯠꯔꯤꯌ ꯆꯠꯂꯤꯕꯁꯦ ꯌꯥꯔꯦꯀꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦꯀꯣ ꯍꯥꯏ ꯁꯥꯎꯔꯨꯅꯨ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏꯀꯣ ꯁꯥꯎꯔꯁꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯔꯨ ꯂꯨꯖꯊꯣꯛꯎ ꯅꯁꯥꯗꯣ ꯂꯩꯅꯥꯡ ꯃꯅꯝ ꯅꯝꯂꯅꯤ ꯁꯣꯏꯗꯅ ꯇꯣꯝꯕ ꯏꯁꯧ ꯂꯥꯡꯗꯅ ꯃꯁꯥꯗꯣ ꯏꯔꯨ ꯂꯨꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯇꯣꯡꯃꯥꯡ ꯌꯦꯡꯗꯨꯅ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥ 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 ꯆꯥꯎꯕꯤꯅ ꯏꯆꯥꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯖꯥꯠꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯇꯞ ꯇꯥꯅ ꯀꯦꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯏꯆꯥꯗꯅꯤ ꯏꯃꯥꯒꯤ ꯃꯤꯠꯁꯤꯗ ꯐꯖꯕꯗꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯨꯡꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯃꯥ ꯍꯥꯏꯗꯤ ꯀꯅꯥ ꯍꯩꯃꯥ ꯑꯣꯅꯦ ꯃꯥ ꯍꯥꯏꯗꯤꯅꯦ ꯇꯥꯇꯣꯝꯕꯗꯣ ꯑꯣ ꯈꯪꯉꯦ ꯏꯆꯥꯅ ꯉꯁꯥꯏꯗꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯇꯣꯝꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤ ꯑꯣꯏꯔꯦ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗ꯭ꯔꯕ ꯏꯆꯥꯗ ꯍꯣꯏ ꯃꯥ ꯑꯗꯣ ꯇꯥꯇꯣꯝꯕꯁꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯆꯤꯟꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯑꯗꯨꯅꯔ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥꯗꯨꯅ ꯂꯨꯝꯕ ꯂꯥꯛꯇꯅ ꯅꯪꯅ ꯑꯣꯏꯅ ꯂꯨꯝꯕ ꯆꯠꯂꯤꯕꯗꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤ ꯊꯕꯛ ꯆꯤꯟꯖꯕꯩꯅꯤ ꯃꯇꯝ ꯂꯩꯇꯕꯩꯅꯤ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯇꯣꯝꯕꯁꯤ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯍꯣꯠꯅꯕ ꯀꯜꯂꯤ ꯃꯊꯧꯅꯥ ꯂꯩ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯅꯤꯁꯥꯁꯨ ꯀꯔꯤꯃꯇ ꯆꯥꯗꯦ ꯃꯥꯒꯤ ꯍꯥꯏꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ ꯃꯁꯤꯗꯅꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯉꯥꯎꯔꯤꯕꯁꯦ ꯑꯩꯁꯨ ꯏꯆꯥꯅ ꯂꯩꯁꯥꯕꯤ ꯐꯥꯕꯁꯦ ꯋꯥꯈꯜꯒꯁꯦ ꯏꯅꯧ ꯅꯧꯊꯣꯔꯛꯄꯒꯨꯝ ꯇꯧꯏꯗ ꯏꯁ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯏꯃꯥ ꯅꯪ ꯄꯥꯕ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯏꯔꯥꯡꯒ ꯇꯧꯅꯨꯀꯣ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦꯍꯦ ꯁꯨꯝ ꯆꯤꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯇꯥꯇꯣꯝꯕꯒꯤ ꯏꯃꯥ ꯁꯅꯥꯔꯩꯗꯨꯕꯨ ꯅꯪꯕꯨ ꯂꯨꯅ ꯇꯧꯋꯤ ꯍꯥꯏꯕꯗꯥꯏꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯕꯣ ꯏꯃꯥ ꯂꯥꯛꯆꯅꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯌꯨꯔꯦ ꯏꯃꯥ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯄꯤꯔꯛꯑꯣ ꯀꯥꯏꯅ
ꯃꯃꯥꯏ ꯑꯁꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ ꯆꯠꯂꯨꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯗꯣ ꯏꯃꯥ ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗꯪ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯏꯃꯥ ꯆꯥꯊꯣꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯩꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯒ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯅꯪ ꯑꯃꯅꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯤꯉꯩ ꯅꯌꯥꯡꯒꯗꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯍꯧꯖꯤꯛꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯧꯔꯤꯁꯤꯅ ꯅꯅꯦꯝꯕꯣꯛ ꯎꯅꯔꯨꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯣꯏ 이마네 ꯌꯥꯝ ꯈꯪꯕꯤꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯇꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯈꯔ ꯄꯨꯔꯛꯀꯦ ꯑꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯅꯦ ꯍꯥꯏꯔꯕꯗꯤ ꯄꯤꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯥ ꯐꯥꯎ ꯆꯥꯒꯅꯤ ꯈꯪꯗꯦ ꯍꯥꯟꯅ ꯍꯦꯛꯇ ꯊꯤꯜꯍꯧꯗꯣꯏ ꯍꯣꯠꯅꯩ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯇꯧꯖꯔꯛꯇꯦ ꯁꯨꯃꯥꯏꯅꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯀꯥꯏꯕꯒꯁꯦ ꯑꯃꯠꯇ ꯍꯦꯛ ꯈꯪꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯈꯤꯒꯦ ꯂꯦꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯎꯔꯦ ꯁꯅꯥꯔꯩꯅ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯗꯨ ꯂꯦꯝꯕꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯏꯅꯦ ꯑꯩ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯂꯦꯝꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯤꯕꯣ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯥꯕ ꯑꯗ ꯏꯅꯦꯗ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯤ ꯏꯁ ꯅꯪꯒꯤꯁꯦ ꯀꯅꯥꯅꯣꯃ ꯄꯤꯖꯅꯤꯡꯕꯩ ꯃꯥꯜꯂꯤꯗ ꯑꯇꯝꯅꯅ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯦꯁꯨ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕꯅꯤ ꯏꯟꯁꯥꯡꯗꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯑꯁ ꯏꯅꯦꯅ ꯌꯣꯜꯂꯤꯁꯤꯅꯅꯦ ꯃꯤꯉꯣꯟꯗꯒꯤ ꯇꯦꯛꯄ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯏꯁꯤꯅꯅꯦ ꯑꯩꯅ ꯊꯥꯖꯕ ꯍꯣꯔꯦꯟ ꯆꯥꯔꯒꯅꯦ ꯃꯍꯥꯎ ꯁꯣꯏꯗꯅ ꯈꯦꯠꯅꯔꯗꯧꯅꯤ ꯏꯅꯦ ꯏꯁ ꯅꯨꯡꯉꯥꯏꯅꯦꯍꯦ ꯅꯪ ꯂꯥꯛꯄꯁꯦ ꯏꯅꯦꯗꯤꯅꯦ ꯋꯥꯈꯜꯒꯁꯦ ꯄꯨꯝꯅꯧ ꯍꯦꯛ ꯅꯧꯊꯣꯔꯛꯄꯒꯨꯝ ꯇꯧꯏꯅꯦ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯁꯅꯥꯔꯩ ꯅꯪꯗꯤ ꯅꯃꯧ ꯂꯥꯛꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯃꯀꯥ ꯂꯥꯝꯈ꯭ꯔꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯄꯣꯠꯀ ꯌꯣꯟꯒꯅꯤ ꯈꯪꯈꯤꯗ꯭ꯔꯦꯕ ꯁꯅꯥꯔꯩꯅ ꯍꯣꯏ ꯏꯆꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯏꯃꯧꯁꯦ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯕꯨꯁꯨ ꯀꯌꯥꯗ ꯅꯤꯡꯈ꯭ꯔꯕ ꯁꯦ ꯇꯨ ꯏꯟꯁꯥꯡ ꯊꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯂꯦꯝꯕꯤ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯍꯩꯃꯥ ꯑꯁ ꯅꯨꯡꯉꯥꯏꯖꯩꯅꯤ ꯃꯤꯗꯤ ꯃꯃꯧ ꯑꯐꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯍꯥꯏ ꯂꯦꯝꯕꯤ ꯏꯀꯥꯏꯔꯤꯔꯣ ꯅꯪꯕꯣ ꯏꯁ ꯃꯃꯥꯏꯒꯁꯦ ꯍꯩ ꯑꯃꯨꯟꯕꯗꯧꯅ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯀꯥꯏꯅꯨ ꯍꯧꯖꯤꯛ ꯃꯇꯝꯗꯤꯅꯦ ꯀꯔꯤꯃꯇ ꯏꯀꯥꯏꯅꯗ꯭ꯔꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯁꯅꯥꯔꯩꯗ ꯏꯅꯦ ꯀꯧꯕꯗꯣ ꯑꯗꯨ ꯀꯧꯔꯅꯨ ꯍꯌꯦꯡꯅꯦ ꯃꯤꯡꯒꯧ ꯁꯦꯝꯗꯣꯛꯄ ꯉꯝꯗꯗꯅꯅꯦ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯅꯤ ꯁꯅꯥꯔꯩꯅ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯃꯤꯡꯒꯧ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯗꯨꯅꯅꯦ ꯍꯌꯦꯡꯈꯩꯗꯤ ꯏꯅꯦꯗ ꯏꯃꯥ ꯀꯧꯀꯣ ꯍꯣꯏꯅꯦ ꯍꯩꯃꯥ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯍꯥꯏꯕ ꯑꯗꯨꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯔꯨꯒꯦ ꯏꯃꯧꯒꯤ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯇꯣꯉꯥꯟꯅꯤ ꯑꯩꯅ ꯈꯪꯕ ꯑꯃ ꯂꯩꯌꯦꯕ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯏꯃꯥ ꯍꯣꯏ ꯆꯠꯂꯣ ꯍꯥꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯖꯈ꯭ꯔꯦꯗꯀꯣ ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯏꯆꯦ ꯂꯩꯒꯗꯧꯔꯤꯅꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯏꯃꯧꯅꯤꯒ ꯈꯜꯂꯣꯏ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯅꯤ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯍꯥꯏ 이봉어 ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ 이마 ꯍꯜꯂꯛꯑꯦ ꯇꯣꯝꯕꯅ ꯇꯥꯔꯤ 이마 ꯁꯦ ꯉꯁꯤꯗꯤꯅꯦ ꯅꯪꯅ ꯈꯔ ꯆꯥꯛꯇꯨ ꯊꯣꯡ 이마 ꯋꯥꯕꯅ ꯂꯣꯏꯔꯦ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛ ꯇꯧꯔꯦ ꯁꯦ ꯏꯟꯁꯥꯡꯁꯦ ꯉꯁꯥꯏ ꯂꯦꯝꯕꯤꯅ ꯄꯤꯔꯝꯕꯅꯤ ꯁꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯣ ꯀꯔꯤ ꯍꯥꯏꯕ ꯂꯦꯝꯕꯤꯅ ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯑꯁ ꯉꯝꯃꯣꯏ ꯑꯩ ꯆꯥꯛꯀ ꯊꯣꯡꯕꯒ ꯇꯟꯅꯒ ꯂꯩꯕꯅꯦ ꯃꯥꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯉꯝꯖꯔꯣꯏ ꯑꯩ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯕ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯨꯡꯁꯤꯅ ꯊꯤꯜꯂꯛꯑꯝꯕꯗꯨꯕꯨ ꯀꯔꯤꯒꯤ ꯊꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯍꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯍꯌꯦꯡꯅꯦ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯇꯣꯛꯀꯗꯧꯔꯤꯅꯤ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯅꯨꯡꯁꯤꯍꯜꯂꯤꯕ ꯑꯩꯕꯨꯁꯨ ꯑꯣꯟꯊꯣꯛꯅ ꯅꯤꯡꯈ꯭ꯔꯦ ꯅꯤꯡꯅꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯍꯥꯏꯂꯩꯁꯤꯕꯣ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯔꯦꯗꯅ ꯅꯨꯄꯤꯅꯅ ꯆꯒꯠꯅꯔꯗꯅ
nupa mayum thi duna chang leiradana lemna su leithoke haide hai angaubo nupi makhongna thongna laklabasi phawba nupa thokta bagadha nangna pakhang sari oidana kanana oini gya ha yam thuna chak mai thagaluso nangda ngangnaraga ko ai chak hena lami korea ai chak thongba ngamoi ko ima nei se pakhang ne dai aduga changna ingonda dum thong haibasibu haunari brabaima chak tu thongba taladinya nupi do pusila o masana su yarabani ui madugi ngaubi sono chubidro ha ngamoi madu nupi de lawdu charu ai nupi thiba khangdana adum leirasu leijarage masigi angangse aibu kamai ngangna duna tawrsibo onthokpani da ko idea nangi wakhalse khasik tang oisu hoglakna ba haidana imana nupi macha do yum sida phau changhaningabani kaithel da lakpadagi hendoktana yaroi nang adumaina dum taw leiradi aidi khangde ko imau haiba chatladawne aidi hayo hayeng ne ima tani chop tawba aidi khangde ko luhungbaga ngamoi hai taningde ko wa makhatanu imana sinbada khot thengjinge khanganu ko aduga ne yadabasu yaroi nasagi chahi matang haiba masu lei ko nangna sumaina taw leiraga aibu ukai takpadawna take khanbadi tawna papugani nang ko nang mama mapana haibi indaba angang dine kaidaw ngai da so phabo oiroi ai ko ai haisini hai saksinaraga chatkibana di yaroi ko saksi yam thuna thongula ima bune wayam ngang ganu thongayam tai asi hairaduna tomba sauna thokirami sanarai machagi mawong khangladuna masana khangna chak thonglammi sanarai wakhalda mamau haiba chatlage haina sabchana khalami mathangi namitni sanarai nupi ani amaga hauduna makhoi ahum chawbigi mayumda laklami nupi amana yum sibu kana lege chawbina kana haima ichia kadomdagino thajadana onthon thokpa kakhatpiro somda phamsi hai bema limbi kana nu laine launi he mangol da thoklau ne nangbo sanaraina yare da lembina ima kana la ai bano haima ima sanarai ni dana ima yam thajadi yani phambiyo se haira khara yaurakpani lawshilusi chawbina puraktrasu yarabasida onthok yamna purakre puda yaribrane imauda pijaningdana poraibani inamma hai bema se pusilosi adugane khara semlaga puthoro hoima sanaraina aikoine lakjari se inamagi janupi lembi se aigi imau oijarage haijage dana lakjari bani yadabaga yaroiko aidine onthok na numsi jakre lembi se aidine imauniga khalloi ijaningolne haina khangadauri bani hoi aigidi laibak phabani angang masal yandaradi kok hongbini kaino aikoina kallingai sida makhoigi thoramsing losilambasina aikoigidi thawnido aisunia ichanupi se aina kallingai sida mapham khangna thajaninglibani aduni haujikti makhoigi thabak thoramse sachat hekta losilasinia nupi amana adudi imong ani na yanarabanina uhaloirine nupi amanamo mani asumaina yanaraga ningai sangdanaba tawdana uhaloinabasina mafari angang singisu yaiphabanido adudi numit thaban aphaba ma yenglaga thabakse pangthoknaba tawrasine sanaraina mani aduni aina pamlibasisu kai haige inama yaye kaidi aigidine iyada hegyai lembina ima haijase sida thamjarage thamo hai imagi bema nama sanare hoi mayama malaklibase nangbu mama oijarage haiba laklibani nang yaninglaba natro lembi kaina as aikhoi masima lembi kaidune imong senchin khirami mayamadu walauna noklami chawbina haima ikaira malini tawrishe khangdeda icha leisabi pharakpase wakhalgase mawon ida tawrishe sanaraina inama ikaijari orini yareda aikhoi yanarishidi sidai henba karibu thidoino nupi amana adudi wari su nungairabanina aikhoi amuk chananaba tawrage numit aphaba ma yenglaga thabakse
ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯗꯤ ꯄꯟꯊꯥꯕ ꯐꯠꯇꯦꯀꯣ ꯆꯥꯎꯕꯤꯅ ꯐꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯋꯥ ꯂꯣꯏꯅꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯗꯁꯨ ꯏꯔꯥꯡ ꯇꯧꯕ ꯉꯝꯖꯗꯕ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯅ ꯍꯣ ꯃꯨꯅꯥꯟ ꯃꯨꯅꯥꯟ ꯂꯩꯇ꯭ꯔꯣ ꯃꯨꯅꯥꯟꯅ ꯑꯣ ꯀꯅꯥꯅꯣ ꯑꯩꯅꯦ ꯇꯣꯝꯕꯅꯦ ꯑꯝꯇ ꯊꯣꯛꯂꯣ ꯏꯇꯥꯎ ꯅꯪ ꯑꯣꯏꯔꯦ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ ꯏꯁ ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ ꯀꯔꯤꯅꯣ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯧꯏꯗ ꯑꯩꯅꯗꯤ ꯁꯣꯝꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯄꯥꯎꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯥꯔꯤꯁꯤꯅ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅꯦ ꯑꯗꯨꯗꯅꯤ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯔꯥꯏꯗꯒꯤꯅꯣ ꯁꯣꯅꯣ ꯆꯨꯕꯤꯗꯣ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯂꯨꯔꯤꯕꯁꯦ ꯈꯪꯗꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯃꯗꯨꯒꯤ ꯑꯩꯅ ꯄꯥꯝꯗꯕꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒꯅꯦ ꯊꯣꯛ ꯂꯥꯎꯅ ꯆꯠꯈꯤꯗꯣꯏꯅꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯇꯧꯅꯨ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯍꯥ ꯂꯩꯐꯝꯒꯤ ꯂꯩꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯏꯁ ꯅꯪ ꯌꯨꯝꯒꯤ ꯏꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗꯣ ꯌꯨꯝꯗ ꯅꯕꯥꯅꯤ ꯇꯪꯅꯤ ꯂꯩꯔꯤꯗꯣꯀꯣ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯗꯨꯅꯁꯨ ꯅꯝꯊꯤꯈꯩ ꯄꯥꯝꯖꯔꯤꯕ ꯑꯗꯨꯛ ꯅꯔꯥꯏꯕꯛ ꯐꯕ ꯅꯪꯁꯦ ꯅꯁꯥꯅ ꯅꯁꯥ ꯋꯥꯍꯟꯅꯕ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯏꯇꯥꯎ ꯋꯥꯊꯤ ꯋꯥꯔꯦꯝ luhongamdaishida tong aidi noida luhongbagi kari awar pa leibano haidana hangena khalini hangnina nang he hong aine ai kokse le khaira jani ko ima da kanna haiba sungamde kari loina tawdorisibo ngai khone nang na lembi se asugyam pamdrishe kari gino ba masak haira phase nang basu phajjana nungshirib adudabu kari hen paminu na ho masak phajarasu maram chatuludi khangabo lembi na kaidawraga haise nupagi mayumre changchangdana aina leiba mafamda koi tantanariidoni chalai adudi nang pamjabaini nangna mangonda kari mata nungsibagi ingit utre adudi masu nang koi tantana taba aduni aina hainadrise ngaiko aina nang nakta laklise adagi nate lembi do amuk daiga una halu magi mamanabi amaga nanga khangnadaina mangoda pauchen ko ai maga muk taunage ngamai ai ngamai ko luhongamdaishida migi mabuk nanaba nangna haidori wada ai khangi ito ai upai leite tawnida nang amuk da mabu una halo kaidoge ai nangna taw haibado tawgeba phare dudi ai maga nanga una halage adudi nang lembido maga luhongba nasani yare haina haiba taba adu su lembiga nakhoi maga da adu oiradi ai kautopige ito nang chisuba phagi dagi yam hinjile khoidok sawning bani adu nataba topa ma lembigi nataba ma hairo adu yage leite atopa wage ito kanada badane wathi tawnu ko adu sharu luhongam daini kari no awara padam hairo ai angamba mating pangi nangna haidudi ai ngamoiba papu na bathaba puroi pa kamta aina yarshidi madugi lembi haibi lemsu lemdabida ai haina deba yare chalo na yumda piroi da bada matam mangnaba nangbu na hankai thabak yam kandaina aduga ngasina wathingang le chakra chalo swaida thabak tam tawruso aishu thabak le tan ga talini phai na nakhoi kanam tana aina haibisi yadraba natro phaiye banoi ai luhongbado hongbirage aduga ai nupi duda aina tawrakpa mongdo noi yeng noi tomba sauna kanthi thopa makhai sauduna satkirami munanna tawri shemuni masinu pasi kayada pamkhrabanoba adubudi hayeng luhongaga maraina wakal hongjaraksani manakta masang matau phajakhrabi nupi mana lengtana leiraga seba sebi tawsilakpada ma pangthadaba ngamba kai kumhai dum yengada he nungai dawri asumna matamnade sumasum hawkhibana lembi tombada luhonglammi pamda tombasu luhongba yarami tomba luhonglaba matung lembina thongba chak inchang saroi haidana paithoptuna leirami lembina tari bro ta thomba chak loiri ngasini chak se kitang do oire su sabiyo nasta do yam soklani ye oi janing de ingonda chak chaw hairiba nang kadano is oi nei ra
ꯅꯪꯉꯣꯟꯗ ꯆꯥꯛꯆꯥꯎ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯅꯨꯀꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯅꯃꯥꯏ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯏꯁ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯦꯕ ꯏꯃꯥ ꯑꯩ ꯏꯀꯥꯏꯖꯕꯅ ꯁꯤꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯏꯀꯥꯏꯔꯦ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤ ꯇꯣꯝꯕ ꯃꯈꯨꯠ ꯈꯨꯇꯣꯝ ꯇꯥꯗꯨꯅ ꯂꯦꯝꯕꯤꯗ ꯊꯥꯒꯦ ꯇꯧꯏ ꯂꯦꯝꯕꯤ ꯃꯈꯨꯠ ꯂꯧꯊꯣꯛꯄꯒ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯀꯔꯤꯅꯣ ꯐꯨꯒꯦ ꯍꯥꯏꯔꯣ ꯅꯈꯨꯠ ꯑꯗꯨꯛ ꯆꯥꯎꯕꯗꯨꯅ ꯑꯩꯁꯦ ꯐꯨꯔꯗꯤ ꯑꯩꯁꯦ ꯄꯨꯡꯇꯣꯏ ꯇꯣꯏꯔꯣꯏꯗ꯭ꯔꯣ ꯏꯁ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯗꯅ ꯌꯦꯡꯂꯤꯗꯦ ꯑꯩꯁꯦ ꯌꯥꯝ ꯊꯤꯔꯕꯣ ꯅꯨꯡꯁꯤꯗꯅ ꯌꯦꯡꯂꯗꯤꯅꯦ ꯑꯩꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯔꯣꯏ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯑꯣꯏꯗꯤꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯗꯧꯅꯤ ꯃꯁꯤ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯀꯌꯥꯗ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦ ꯍꯣꯏꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯣꯕ ꯁꯤ ꯏꯃꯥꯅꯅꯦ ꯑꯩꯅ ꯉꯝꯅꯕ ꯄꯨꯔꯛꯂꯒ ꯅꯪꯕꯨ ꯆꯥꯛ ꯄꯤꯖꯧ ꯍꯥꯏꯅ ꯁꯤꯟꯅꯔꯛꯏꯅꯤ ꯂꯥꯛꯑꯣꯕ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦꯕ ꯐꯔꯦ ꯑꯩ ꯆꯥꯛꯇꯣ ꯆꯥꯔꯒꯦ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯇꯣꯉꯥꯟꯅ ꯇꯨꯝꯒꯗꯕꯅꯤ ꯃꯁꯤ ꯌꯥꯒꯗꯕ ꯍꯣꯏꯁꯦ ꯑꯩ ꯂꯣꯏꯅ ꯌꯥꯒꯦꯕ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯕꯤꯔꯣ ꯂꯥꯛꯑꯣꯕ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯅꯥꯔꯩꯁꯨ ꯎꯔꯝꯃꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯏꯆꯥ ꯑꯅꯝ ꯀꯟꯈ꯭ꯔꯕꯁꯦ ꯃꯥꯅ ꯅꯝꯗꯅ ꯆꯥꯛ ꯄꯤꯖꯔꯦꯕ ꯅꯨꯡꯉꯥꯏꯗ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯁꯨ ꯃꯈꯜ ꯃꯊꯦꯜꯅꯤ ꯇꯣꯝꯕꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯂꯦꯝꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯆꯥꯔꯝꯃꯤ ꯇꯣꯝꯕ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯂꯦꯝꯕꯤꯕꯨ ꯂꯛꯅꯒꯦ ꯈꯜꯂꯗꯨꯅ ꯑꯣ ꯂꯦꯝꯕꯤ ꯇꯥꯕ꯭ꯔꯣ ꯁꯤꯗ ꯂꯥꯎ ꯂꯦꯝꯕꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯐꯤꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯁꯨꯞꯄꯨ ꯍꯣꯏ ꯑꯩ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯃꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯇꯧꯔꯒꯦ ꯑꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯔꯦꯝꯕ ꯆꯥꯛꯗꯣ ꯆꯥꯔꯤꯕ ꯅꯪꯕꯨ ꯆꯥꯕꯗ ꯁꯤꯔꯅꯤꯅꯦꯍꯦ ꯆꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯄ꯭ꯔꯥ ꯅꯪ ꯍꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯇꯥ ꯇꯣꯝꯕ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯒꯤ ꯈꯟꯗꯅ ꯉꯥꯏꯔꯝꯕꯅꯤ ꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯄꯪꯐꯠ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯂꯦꯝꯕꯤ ꯆꯥꯔꯝꯂꯤꯕ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯁꯤꯟꯗꯅ ꯂꯨꯈꯥꯛ ꯁꯦꯡꯖꯤꯜꯂꯗꯨꯅ ꯇꯣꯝꯕꯒꯤ ꯐꯤ ꯁꯦꯝꯕ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯗꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯅ ꯃꯈꯣꯡ ꯃꯌꯥꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯐꯝꯗꯨꯅ ꯇꯣꯝꯕꯒꯤ ꯃꯈꯣꯡ ꯅꯣꯏꯕꯤꯔꯝꯃꯤ ꯇꯥ ꯇꯣꯝꯕ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯅ ꯃꯤꯔꯥꯏꯕꯤꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯔꯥꯏꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯐꯅ ꯊꯤꯅ ꯇꯧꯔꯕꯁꯨ ꯐꯅ ꯉꯥꯡꯂꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯈꯣꯏꯍꯤꯒꯨꯝꯅ ꯊꯨꯝꯂꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯏꯔꯣꯜ ꯅꯨꯡꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯤꯜꯍꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨꯀꯣ ꯂꯦꯝꯕꯤ ꯇꯣꯝꯕꯒꯤ ꯃꯈꯣꯡ ꯅꯣꯏꯅ ꯅꯣꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄꯗ ꯇꯣꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯤꯕꯗꯨ ꯎꯔꯛꯏ ꯀꯅꯥꯅꯣ ꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅꯦ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯐꯃꯨꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ ꯇꯥ ꯇꯣꯝꯕꯅ ꯉꯔꯥꯡ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯃꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯇꯣꯝꯕ ꯃꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯄꯣꯛꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯑꯍꯤꯡ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯅ ꯐꯝꯅ ꯇꯨꯝꯊꯈꯤꯕꯒꯤ ꯃꯁꯥꯗꯣ ꯅꯤꯡꯊꯝ ꯂꯥꯏꯍꯧ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯚꯦꯃꯥ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ ꯏꯁ ꯅꯔꯥꯏꯕꯛꯁꯤꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯦꯗꯅ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯇꯣꯝꯕ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯌꯥꯅꯤꯌꯦ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯌꯥꯗꯦ ꯅꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯁꯤ ꯍꯥꯏ ꯇꯣꯝꯕ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯃꯧ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯪ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯥ ꯆꯜ ꯑꯃꯥꯏꯕꯤ ꯑꯃꯇ ꯀꯧꯔꯨꯁꯣ ꯌꯥꯅꯤꯌꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯌꯥꯗꯦ
ꯏꯕꯨꯡꯉꯣ ꯆꯠꯂꯨꯅꯤ ꯅꯪꯕꯣ ꯇꯣꯝꯕ ꯂꯦꯝꯕꯤꯅ ꯅꯥꯔꯤꯕꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯝꯂꯨꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯇꯣꯝꯕ ꯉꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯔꯥ ꯃꯌꯨꯝꯗ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯂꯦꯝꯕꯤ ꯉꯛꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅꯣ ꯃꯥꯡꯖꯔꯤꯁꯦ ꯀꯅꯥꯗꯅ ꯇꯥꯏꯅꯗꯣꯏꯁꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯉꯥꯡ ꯂꯩꯔꯅꯨ ꯃꯤ ꯏꯃꯧ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯃꯨꯛ ꯉꯥꯡꯕꯤꯔꯦ ꯆꯠꯂꯨ ꯑꯃꯥꯏꯕꯤꯗꯨꯝ ꯀꯧꯔꯁꯨ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯀꯧꯔꯒ ꯂꯦꯝꯕꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯂꯦꯝꯕꯤ ꯇꯣꯝꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕ ꯂꯦꯝꯕꯤꯕꯨ ꯆꯪꯉꯛꯄ ꯐꯃꯨꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯏꯗ ꯉꯥꯏꯔꯁꯨ ꯆꯪꯉꯛꯇꯦꯅꯤ ꯃꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯂꯦꯝꯕꯤ ꯐꯃꯨꯡ ꯃꯈꯥꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯒꯦ ꯇꯧꯔꯝꯃꯤ ꯀꯔꯤꯅꯣ ꯅꯥꯔꯤꯉꯩꯗꯨꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯃꯨꯛ ꯇꯨꯝꯂꯒ ꯍꯦꯟꯖꯤꯜꯂꯛꯅꯕ꯭ꯔꯥ ꯑꯩꯕꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯏꯁꯨ ꯅꯥꯔꯤꯗꯣ ꯅꯁꯥꯅ ꯆꯦꯛꯁꯤꯜꯂꯨ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯇꯨꯝꯂꯨꯔꯒꯦ ꯀꯔꯤꯒꯤ ꯑꯩ ꯌꯣꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯒ ꯇꯨꯝꯂꯒ ꯑꯗꯨꯗꯤ ꯑꯩ ꯀꯔꯥꯏꯗ ꯇꯨꯝꯗꯣꯏꯕ ꯁꯤꯗ ꯂꯥꯎ ꯂꯦꯝꯕꯤ ꯉꯛꯅ ꯑꯩꯕꯨ ꯇꯣꯝꯕ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯑꯩꯅ ꯂꯥꯎ ꯍꯥꯏꯗꯤ ꯀꯣꯛ ꯂꯥꯎꯗꯅ ꯂꯦꯝꯕꯤ ꯏꯀꯥꯏꯅ ꯅꯪ ꯂꯧꯅꯅꯤꯌꯦ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯂꯧꯅꯖꯁꯅꯨ ꯅꯪ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯥꯟꯗꯕ ꯃꯇꯧ ꯑꯗꯨ ꯇꯧꯊꯣꯔꯛꯄꯗ ꯄꯛꯆꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯦꯔꯤꯅꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯂꯦꯝꯕꯤꯕꯨ ꯀꯔꯝꯅꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯒꯅꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗꯀꯣ ꯂꯦꯝꯕꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯊꯨꯡꯂꯦ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯇꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯈꯧꯔꯥꯡꯅ ꯉꯥꯏꯖꯗꯨꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤꯗꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯤ ꯏꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯃꯁꯛ ꯈꯪꯂꯨꯗꯕꯅ ꯅꯪꯕꯨ ꯂꯥꯟꯅ ꯎꯔꯨꯕꯅꯦ ꯉꯁꯤꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯜꯂꯝꯃꯅꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯩꯅꯅꯦ ꯅꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕꯗꯅ ꯅꯪꯅ ꯑꯃꯨꯛ ꯌꯥꯔꯦ ꯅꯨꯡꯁꯤꯕꯤꯔꯅꯨ ꯍꯥꯏꯔꯛꯑꯗꯧꯅꯤ ꯏꯁ ꯍꯥꯏꯕꯤꯔꯣꯏꯅꯦ ꯑꯗꯣ ꯇꯥꯇꯣꯝꯕ ꯅꯪꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯀꯣ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯕꯨ ꯅꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯤꯕꯅꯤ ꯅꯪꯒꯤ ꯅꯇꯧꯗ ꯉꯥꯎꯖꯕꯅꯤ ꯑꯗꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯨ ꯉꯁꯤꯗꯩ ꯂꯣꯏꯅ ꯀꯣꯛꯑꯣꯀꯣ ꯏꯁ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯝꯗꯦꯌꯦ ꯇꯥꯇꯣꯝꯕꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯑꯗꯨꯝꯁꯨ ꯁꯥꯎꯕꯤꯔꯤ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯁꯦ ꯀꯔꯤꯃꯇ ꯋꯥꯍꯜꯂꯔꯣꯏꯗꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯇꯣꯝꯕꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯂꯛꯈꯤꯔꯝꯃꯤ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯇꯣꯝꯕ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯃꯃꯧ ꯂꯥꯛꯄꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯅꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ